Kanagumba Karana Indian Constitution IKAI KHUMNADANA LEINGAKPADAGI NGASIDI LAMDAM ASI KHAM THENGNA WABAGI TANGKAK ADU LAKLABRA HAIBAGI MEEPAIBA POKLE HAINA Manipur Pradesh Congress Committee Legal Department ki Chairman SANOUJAM SHYAMCHARAN PHONGDORAKLI Imphal gi Bichirota Leiba Congress Bhavan da Pangtokpa Paumi Singa Unaba Amada Wafam asi Phongdokladuna Mahana Makatana Hai Wakhal Manaba Political Party Tara Pulaga Manipur gi Governor da Memorandum Pishinba Chatpada Laibak Thiba Thawdok khara thoki Manipur da Housing Legislature Executive Amade Judiciary na Leibak Ngakliba si Indian Constitution ki Makadani Lengakpa Matamda Miyamna Tangtulai Taba Phanglaktrabadi Miyam gi Aningba Pambado Maning Tamna Phongdokpagi Ayaba Indian Constitution na pi Manipur gi Leibak Ngakpada Khwaidagi Maruoiba Thodang Loriba DGP na Mahaka Loinana Thabak Tawminariba officers sing control tawba ngamdre CRPC gi Leiriba provision sing ase DGP na Gathabak Tawminariba officers sing na Ningthina Khangdabagi Mamitai CRPC ki section 129 na hairiba si Karino haiba Ningthina Khangdraba Mali section asida miyamna tilaga thoganingdaba thodok kya thoglakpa yabagi akiba leirabadi miyamado tankhaina ba khonabada kari thabak thoram amade niti niyam sijanagada haiba mayek sengna yauri ngarang Chatkiba Miyamgi Khongcharadu CRPC 144 Salaiba Mafam Nate, Adubu Mafam Adu Piz Zoni Haiba Khangna, CLP leader Oibo Vina Luchinglaga Khongcharadu Yamna Ingna Jigna Chatpane. Aikoi Tangdulaitana Ingna Jigna Laining Bagitamakta Indian National Congress ki Thomiyama Oibane, INC Committee gi Hingsa Yaudaba Chanalonchat Laizaba Kangbuni Hainasu Mahang Phongdoki. Yamna tangdu laitana leiba pamjaba Congress kumamda hangchak ngachak chadana thau puba budhi yaudaba kharana sum pangangang ji jangauba kangusina pangangang si tobiganu haibasi I on behalf of my Mpcc aigi colleague Rabina haigi baduda soi support tauba ama oina aina sendok chari police people singsibusu ningthi jana moida lesson ama tambiu according to duty matamda obstruction tauba it's a penal provision the yaubuni akoi khange loinana karigumba unwanted assembly khara disperse tawna ba hona bada kaidawda ge haibasi chu laik the yawi akoi khange aduna aroi bada chu amuka haijege they are DGP I appeal you to teach or lecture accordingly to the Indian mainland law and as well as Constitution of India. We respect Constitution. Paugi mifam aduda saru yakiba Mpcc Legal Department ki Vice Chairman Ravi Khana hai ngasigi local paper kharada BJP ki official amana Congress Working Committee ki Delhi da famba mifam amada Manipur ki CM Sindou amadi Manipura PR thamo haina demand tawriba se center ki BJP ki leader singna Tabi gadaba nati haina phongdo ki basena Manipur gi issue asi BJP ki leader sing Prime Minister Home Minister na lumna longte haibado masana taksare Congress na Manipur miyam wana ba thabak kaidonung da tawroi double engine lenga kasina miyam da amuba fi ama kupsin duna thamba se kyam kuina thamki gani Manipur da President rule chalai ba haibasi hana Congress na talamba demand nate Manipur da PR thamba amade CM Sindou haiba wafam ase Congress su pamde adubo tha manga helaba irang asigi waroi sin puraktuna lamdam asida amuk tangdu laitaba purakpa ngamdriba double engine gi lenga gase thabak amata tawraktabana upai leitabadagi demand ase tawkibane double engine lenga gasina tangdu laitaba purakna bokona bada atopa lambi leitragadi thabak singa se pangthokpiu haikibane lenga gasina de tangdu laitaba leire haina lauraga karigi nomai kapa laptribano internet karigi thingzilibano haiba se miyam gi kholauni Lengak Haidraga Irang Lakshin Bahaidraga Congress da Tainabagi Wafamasi Toglasi Amaromda All India level the so Congress da Natana Party Asiga Puliva like-minded political party Singna Pulaga Irang Asi double engine Lengang na control to Bangamdre PR Thambiu Haina demand to Bada Manipurgi BJP Lengang na Kiriba Asi Karigino Haina so Mahang na Hanki Ngasi Fauba Mahiroi Anigi Asiba Hagchang Putok Bangamdana Lairiba Si Putokpiu Haina Manipurgi Governor da Memorandum Pishin Basatki Democratic Oiba Peace Rally Adugi Marakta Police Officer Amana Party leader Singda Amadi Youth ki leader Singda Satharki Batawong Aduna Ngai Hangmungnaki Ngarang ahing athengbada Youth ki President and Popilal ki mayumda State Force ki combined team amana Popilal ki mayum question duna thamlaga fanaba khonakiba amadi lamlai asida candidate oikiba achoibam Deven ki mayumda police laktuna mahakpu fanaba khona koithi thikibagi thawong asi laibak thibani
Garang police ki combined team aduna sathariba thong adu chingya tamyada chalaga lanthoktanaba honaramba tarabadi miyamna police pu hena thagalamgani garang gi rally aduda congress ki thomi singamadi all political party ki thomi amatana lona yadaba thabak sing tawkiba karisu laiti haina sumang makata ki Cinta Fazaraga wahi watada cinta manare cinta administration pairi harga thabuk to oiba ngamre adudi haujok chiki oinadi Congress ki leaders in the all political party ki leaders in like minded groups in leaders in the target tawagi mahuta police department ki nuksijarba police department da su ngarang gi do de addition SP the SCPO aikoi de cooperation phajana pibi yauri aikoi gi maram di memorandum piba satpa matam phajan cooperation pibi yauri makoi sing du ki guideline da haujikte singja tamja da ngak ngai shanti thangai honabla mieng sanghaningi ai wa pham chi tamge